Relationship haibasi thajanaba pukchel sengba amadi pau phaunaba ahum asina semgatli. Ahum sinattaba aikhoina yengba yaba maram khara su leire. Kuina chtloidaba relationship ki sign khara haijage. Number 1 wa lotpa. Relationship ama kuina sangna leihange hairabadi isagi asengma masak khanghanba haidokpana khwaidagi fai. Haurakpadadi khara privacy thamba haibasi hauna sani. Psychologist Dr. Liz Powell na haibagi matungina relationship adu kuina sangna chathange hairabadi arotpa amata thamnadaba haibasi yamna tangai fade. Number 2 Mibu hanthana yengba. Koiba chatminnaba matamda adomgi partner na atopa mibu karamna khalli karamna loinai haibadu yengsinbiyu. Maruoina cafe da hotel da sapot chaba chatpa matamda hotel duda leiramba waiter da karamna treat tawi karamba mityeng yenge haibadu khangjinbiyu. Nungsinaba horakpadadi yamna nungsina phajana loinaba haibasi kakninga yaudana sumlabani. Adubu kuisallaklaba matamdadi mahakna atopada tawriba nature aduma nangondasu tawrakloi hainingai leite. Number 3 akum naiba. Hapta amana nahaka unaningba nahaka da pau phaunaba loinaba pamba thangnaba hapta amadana pau phauna ningdabadawna nangonda interest kaya leitabadawna uba asumna arepa leitabasina takpadi mahak relationship aduda arepa oide haibani. Number 4 ngakpiba heitaba. Nahaki partner aduna asoiba aranba ama tauba matamda thamoi sengna ngakpiba ngambagi gun jendrabadi relationship adu kuina chatkani haibagi asa taubiganu. Maramdi ngakpiba ngamdabaduna maram oiraga soikiba lankiba adugidamak hanjin puthoktuna khatnanaba machak ama oihali. Number 5 ex kaloina duna leiba. Nahak natraga nahaki partner anigi manungda ama natraga amana ex kaloina duna leirabadi hojiki relationship aduda mai pakpa oiroi. Maramdi thamoi haibasi amakhakni ex ki saru khara hojiki partner gi saru khara yenba haibadu oithoktabani. Number 6 mit yamba. Phajababu yengningba haibasi hauna sani. Adubu nungsi phongdoknaduna nungsi lambi da khong thangjinminaraba matungda atopada sumit yeng karan challabadi relationship adu afaba oiroi. Number 7 khambal chaoba. Nungsinarabadi kalak khambal chaoba haibasi hauna sani. Ka hena krak laksenduna khambal chaurabadi maduna thajanaba manglaktuna breakup tauba kaya amasu yawi. Number 8 personal question da paukhum pidaba. Personal questions haibadi mahak masagi oiba maramda wahang hangba matamda paukhum pidrabadi mahak relationship adugidamak ready oidri haiba takpani. Number 9 Thajanadaba. Thajaba haibasi semgat sagatpadadi araiba oide aduga thajaba manghanbasidi aduki matik laikre. Relationship ki mapangal kanhange hairabadi thajanaba haibasina khwaidagi maruni. Number 10 pamdaba phongdoktaba. Amana amada nungaitaba pendaba leiba matamda haidoklaga watana duna resolution purakpagi mahut haidoktana phumjinduna thamjinbasina relationship adu mai paknaba hotnabada wana thokani.